Wari Pokpom YouTube channel gi makedigi yamna nungaiba horror story ma puduna laksari. Wari asi hingliba natragana sikraba kana amataga mari lainazade. Ayyibagi wakhalna sagatuna izaba wari amakangni. Wari asida yauriba lon amadi makhal makha kya asi mayamgi ngihak pothana bahaiduna semjaba amakangni. Loina fiction ngaktani haizari. Wari tabirakpi Basanti kangjam. Aduga mayam da thamjagaduriba horror story sigi mamingsina Sheital mayam miyeng taminrasi. Numitu yamna thengubadi nate Ruhit ka Nilakanta gadu thabak sathoklubadigi makhoi anidu lambida wari sanaduna sumlakli. Ngaki matung Nilakanta gi thongal yoraktuna madi lehore. Aduga Ruhitu makhoi gi thongal yogadaba kitang watlibana isai nganglaga mathalta sumlaklami. Adubu ikhang khaudana Ruhit ki matungda kanagumba misak ama lakpagum khong thang adu gap thangbagi makhol tarei matamaduda Ruhit matung sat onthoktuna yengi adubu kanasu leiramdi Ruhit mathalta khalli magi babna oiraza la haina asumna minute khara leiraga usil nasilna Ruhitu magi thongal yorakli Mana makhoigi konthongdu hangdolaga sanglakaba matung ambakasu konthong adu lonchen gi hek tawbaga magi mamangduda ngasai magi matungda innaduna lakhiba mami oina tawba migi sabal manba amana magi mamangna tubat samduna sakre matamadura Ruhit masada swai lawi aduga konthongdu sat lonchilamlaga mayumna sanglai mana mayum hek yawbaga mamada pawdamlami hausiki waridu Matamaduda mamana hairei yengudo ibungo hauziki matamsi minadi lai leitre yamna sakhwatli hainai adubune sakhwatpa heliba makai lai sumasing hengalakaduribanido sakhwatlabani haiduna lai mawalaude khalganuko midi haijadabada yadabani aduga lai di haijaba yabani matung thengnaba tarabadi phajana haijagadabani ko mamagi wadu taraga Ruhit hoima Asumna mama masani du wari sanaramlaga tumba muk sangnarakle. Ruhiti tumba yadre hausuk magi mitu ukibado adum udunata leire. Asumna numitumasu haukre. Madugi nonga lakpada mi punglang langi aiduna Ruhitsu kaidawu yaurabano khaladuna phamungdagi hawalaga mama bo haipet kaurami aduga thongal lomda tholei. Mana thongal yoraklabada asat awang mi singdura hangi kana kaidawu yauge Mi kapagi khonjel sutai matamaduda nupi amana khumlai ibungo laishramgi brozian gi masanupa ma yawbudu moigi lairakta shiraga lairami haye adugini nangasu yamna luna tinabugum tawdaine wahai adu tabada Ruhit swai lawi ngahaktang tumi lairaba matung arak akhangna khumlai tinaye nupi du sakre Ruhit su ngakpana loire Kanana kamdona kamaina Nilakanta shiriba sini madi ngarang adum mayumna sanghaurabani aduga nongalakpada shire haisibu asumna Ruhitu thajaba khara watpadagi Nilakantagi yumlomda hobi la ami adubu mana Nilakanta hoita lakpa matamda mina pungyom yomdun lairamle Ruhitsu tilliba miyamadugi marak khairaga sangsili matamadu ure magi nungsiraba marup Nilakantagi ina Phunga ngangna tairaba siba haksangdo matamaduda Ruhit tu sungkiba khangaude aduga tapna phamtharaga magi nungsiraba marup Nilakantagi maithongduda makhutuna tapna nalaga asum hairei marup kainu nang tawribasibu ibani ngarang halakminaraga nangbu noigi yumda sanghorabadaine aduga mataw karamna adu hairaga Ruhit tu kablai Asumna imung manung amadi sagai nete miyam sangduna Nilakantagi asibak sangadu poloina bagidamak sem saba hokre asumna pungja khara hokraba matung numitsu amuk tarakadore adubu Ruhiti haujik magi koktuda kari susangde Nilakanta mataw karamna shiribano kanana mabu hatpano si khaktani mana khaliba aduga numitu maktadasu magi matungda mi lakpagi mawongdawna tawrakhibani Maduna kari maram leibigi asumna wakhaldu ngahaktang phawba pothaba phangdre madugi matung numit kharani leiraga makhoigi laikai du ashiyana yamna toina thokpa horei Matamadura Ruhitna khali
ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯔꯣꯍꯤꯠ ꯍꯣꯏꯒ ꯌꯨꯝ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯇꯣꯃꯥꯟ ꯀꯧꯕ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥꯁꯤꯡ ꯊꯣꯛꯄ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯀꯩꯁꯨ ꯈꯪꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯃꯤꯅ ꯑꯗꯨꯗ ꯇꯝꯅꯔꯦꯒ ꯑꯗꯥꯗ ꯇꯝꯅꯔꯦꯒ ꯂꯥꯏ ꯊꯦꯡꯅꯩꯌꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯅꯣꯡꯃꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯔꯣꯍꯤꯠ ꯃꯁꯥ ꯌꯥꯎꯅ ꯂꯩꯀꯥꯏ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 69 ꯁꯨꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯃꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯄꯣꯛꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯇꯩ ꯃꯤꯁꯤꯡꯁꯨ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯩ ꯍꯥꯏꯅꯔꯛꯏ ꯍꯣꯏꯅꯦ ꯇꯣꯃꯥꯟꯒꯤ ꯃꯆꯥꯗꯣ ꯀꯨꯏꯅ ꯌꯥꯎꯗꯗꯅ ꯂꯩꯔꯛꯄꯅꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈꯤꯕꯁꯤ ꯀꯝꯗꯧꯅꯅꯣ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯃꯤꯅ ꯃꯆꯥ ꯄꯣꯛꯂꯒ ꯀꯃꯥꯏꯅ ꯄꯣꯛꯏꯅꯣ ꯍꯪꯉꯨꯁꯤ ꯍꯥꯏꯁꯤꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯪꯒꯤ ꯋꯥꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯃꯃꯥꯗꯨꯅ ꯃꯤꯔꯣꯜꯂꯒ ꯄꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯥꯗꯤ ꯃꯤꯔꯣꯜꯕꯁꯨ ꯎꯈꯤꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯎꯅꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯣꯔꯒ ꯄꯥꯝꯂꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯄꯨꯔꯛꯄ ꯑꯉꯥꯡꯅꯣ ꯍꯪꯕꯗꯤ ꯌꯥꯏꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯑꯃꯅ ꯑꯃꯗ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯇꯣꯃꯥꯟ ꯍꯣꯏꯗ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯟꯗꯨ ꯁꯨꯃꯥꯡꯗ ꯃꯆꯥꯅꯨꯄꯥꯗꯨ ꯄꯣꯔꯒ ꯂꯩꯔꯝꯃꯤ ꯔꯣꯍꯤꯠ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯊꯥꯔꯛꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩꯒꯤꯅꯣꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯀꯧꯒꯦ ꯍꯥꯏꯗꯗꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠꯅ ꯇꯣꯃꯥꯟꯕꯨ ꯀꯧꯏ ꯇꯥ ꯇꯣꯃꯥꯟ ꯑꯩꯈꯣꯏꯅꯦ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤꯕꯅꯣ ꯇꯣꯃꯥꯟꯁꯨ ꯇꯥꯅ ꯈꯨꯝꯗꯕꯤꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯊꯥꯔꯛꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯥꯒꯤꯁꯤ ꯀꯔꯤꯅꯣꯃ ꯑꯃꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯇꯣꯃꯥꯟꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯔꯣꯍꯤꯠꯅ ꯇꯥ ꯇꯣꯃꯥꯟ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯟꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯂꯩꯔꯦ ꯔꯣꯍꯤꯠ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯒ ꯏꯅꯦꯁꯨ ꯌꯧꯕꯤꯔꯛꯏ ꯊꯥꯔꯛꯅ ꯍꯣꯏꯅꯦ ꯅꯪꯕꯣ ꯑꯗꯣ ꯏꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯂꯩꯁꯅꯥꯗꯣ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ ꯊꯥꯔꯛꯅ ꯉꯁꯤꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯇꯤꯡ ꯇꯧꯏ ꯅꯈꯣꯏꯗꯤ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯈꯪꯂꯝꯂꯔꯣꯏꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯀꯩꯗꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯅ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯆꯤꯠꯊꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛꯀꯁꯨ ꯃꯤꯇꯤꯡ ꯑꯗꯨ ꯇꯧꯈꯤꯅꯤ ꯍꯥꯏꯅꯤ ꯂꯩꯁꯅꯥꯗꯣ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯍꯥꯏꯗꯨꯅꯤ ꯀꯔꯤꯅꯣ ꯏꯅꯦ ꯂꯩꯀꯥꯏꯗ ꯃꯤ ꯁꯤꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯤꯇꯤꯡ ꯇꯧꯒꯗꯣꯔꯤꯕꯅꯣ ꯊꯧ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯊꯣꯛꯂꯛꯄ ꯁꯪꯖ ꯂꯥꯛꯆꯗꯦ ꯋꯥꯔꯦꯝ ꯉꯥꯡꯕ ꯌꯥꯎꯕꯗꯣ ꯂꯩꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯊꯔꯥꯛꯇꯣ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯂꯩꯀꯥꯏ ꯑꯃ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯣꯏ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯑꯄꯤꯛꯄ ꯂꯩꯀꯥꯏ ꯃꯆꯥ kaya ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯈꯨꯟꯅꯥꯏ ꯁꯦꯝꯕꯒꯨꯝ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥ ꯇꯥꯔꯒ ꯁꯤꯅ ꯐꯩ ꯍꯥꯏꯗꯨꯅ ꯂꯦꯞꯀꯗꯕꯅꯤ ꯐꯔꯦ ꯅꯈꯣꯏ ꯁꯪꯗꯦ ꯍꯥꯏꯔꯕꯅꯤना ꯅꯈꯣꯏꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦꯅ ꯍꯥꯏꯗꯨꯅ ꯏꯅꯦꯗꯤ ꯆꯝꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯒꯦ ꯂꯥꯛꯄꯅꯤ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯁꯅꯥꯗꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯤꯅꯣ ꯁꯣꯝꯗꯅ ꯔꯣꯍꯤꯠ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯀꯤ ꯁꯍꯨꯝ ꯐꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯥꯛꯇꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯔꯣꯍꯤꯠꯁꯨ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯊꯔꯥꯛꯅ ꯈꯔꯗꯤ ꯍꯦꯟꯈ꯭ꯔꯦ ꯔꯣꯍꯤꯠꯅ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯗꯥꯏꯗꯒꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅꯣ ꯁꯤꯜꯂꯛꯏꯁꯤꯕꯣ ꯊꯔꯥꯛꯅ ꯑꯗꯨꯅꯤꯅꯦ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯊꯔꯥꯛꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯉꯥꯡꯅꯤ ꯆꯪꯉꯣ ꯃꯥꯡ ꯊꯥꯔꯣ ꯔꯣꯍꯤꯠꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠ ꯇꯨꯡꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯔꯣꯍꯤꯠꯀꯤ ꯃꯃꯥꯗꯣ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯏꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯨ ꯁꯠ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯣꯡꯈꯠꯇꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯀꯧꯏ ꯏꯃꯥꯁꯤ ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ
Tharaktu mamit uiri sari tauna panglaga nungsirab masa nupagi mamaiduda tapna nalaga yamna wan hairei ibungo ima yararoi napadu yamna wajaraglabani nang napabu luna tawiyuko Ruhitu mamabu setna punsilaga kaptuna ima nang sakhibi yaroye nangdi aigi mamlaba punsigi mangalne ima aina hinglibasi baba nabanigini Tharaktu latla tauna hairei ibungo nakhoi tatumangi yumda nang amu hana satke khanganuko Ruhitna ima ai satloye se imungna sangsi adu hairaga mamabu thangat ke tawbaga Tharakti edum loiramle matamaduda Ruhit khonjel hauna lawraduna hairei kana kana leibege aigi imas kainoma tawkhre Ruhitna lawbudu taraga leikagi miyoi kharasu chenthoknarai adubu Tharakna siduna leirambadu ubada mahi mahi kapnarai asumna sum hawkhibana tha ama pharakle adubu makhoigi laikai adudi nongmonomgi mising hantharakpadi lepa leite asumna Ruhit ki mapa amadi Ruhit anidu maiba haiba matanaraga makhoida phatanungda thoktanaba jantra amamam shirami asumna maibaduna makhoigi laikai du thokliba misimina adugi maramda thijinba horae nongmagi numit amadi Ruhit matumda hala ami makhoigi phamna salubani kharasu thengdokhare numidangi pung taram tari mathalda sum halakpaduda Ruhitu maning mamang yengduna lakpani adubu mana sum mamitu koina maning mamang yengduna lakpaduda amuksu urai magi mamangduna mi amana samtalaga sakhibado matamadura Ruhitna hanglai kanano haibane adubu kanasu khumlaktre Ruhit kibasu phorai adubu ki haiduna sum lepati yadabanina makhongdo amukasu thangba horai matamadura Ruhit ki makhongdo tap pharakpugum tawrai adukanda Ruhit masado swai lawba phawi aduga makhada khangyeng yeng thari kanasu ba phangde Ruhit tu handakti humang anapi kangle makhongdo thangma ngamdre asumna sum leptuna leiringai eduda nakaldagi angang kapagi khonjel tari Ruhit tu yam kina khonjel adomda yenglei adubu magi oi thangba nakalduda anga ama longna hiblaga makhongdo phidring kawraga kapli madu ubuda kharaga kibane lawai satkre asuk thenglakan sita kadaidagi angang nu kapliduna makhongdo tapna asum thangba horai adubu pak hekta yauksilu haibadi yadi asum namana angang adugi manakta sum sangshinba aduda angang ado sum thokpugum tawi Ruhit mamitu sejet uisilaga makhuttu tingthoktuna anga adubu soke tawrubani adubu khanghauduna anga ado fuk hawgalaga senkhre matamadura Ruhit su kiba magaloinana khonjel hauna lawraduna fuk hawgalai aduga mayumlomda khangsel selai mana selai haibigi wani magi matungdudadi kanagumba ama adum innarakli Ruhit matung amuk handuna yengi sena magi furit khawda yawriba maikhetu amuksu makhutna humduna yengi maikhetu yorambaduda Ruhit sena maikhetu laukthoktu na khelaga matunglomda sat langkhre aduga aroibi thona puthoktuna mayum yauna baselai makhoigi thongal yorabada makhoigi konthongdo karamna hangkhibano khangde mana mayum yoraklaga makhoigi lamyeduda sorgak sauna honduna phamli Ruhit ki mapasu masa nupana adumna tawbudu uraga sensiladuna Ruhit ki lingjumda tap pairei matamdu Ruhit tu amukasu khangduna khanglaw lawrai masage adugumlaba pakhatpa mata uraga Ruhit ki mapana ibungo babani ne nangbu kaidawragi haina hanglami matamaduda Ruhit nena hektai haiduni mapagi khonjel tabada asumna thokriba wari pumba mapada lirami matamadura mapana hairaklami ibungo sidagidi nang sathoklanu thengna yariba makai ngalna hanjinaba hotnau sattaba yadaba leirabasu ngannaba hotnaro handak tawriba sumna mamangda amukta tawkhidri babadi nusa thire asumna mapa masani du wari ngehak sanaramlaba matung amuk sangnakhre adobo Ruhitti mangni khangde hani khangde magi mamituda ngasagi angangdo adum uduna leire tumlabasu tumpham khangdre fuk hogale asumna Ruhittu ahingduma yamna wana khangli madugi nohet nganbaga makhoigi jantra sakhiba maibadugi manakta amklakle asumna Ruhitna maibadugi maphamda mana ngarang urakhiba thengnarakhiba mayamdo amata sitadana tamlami wari taraba matung maibadun hairaklami phare haujimak nakhoire satlasi
ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯒ ꯔꯣꯍꯤꯠꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯄꯨꯡꯖꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ ꯃꯇꯝꯗꯣ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯨꯝꯗ꯭ꯔꯤ ꯁꯣꯝꯗꯅ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯥꯏꯕ ꯂꯩꯔꯦ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯔꯣꯍꯤꯠ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯁꯤꯃꯁꯨ ꯐꯠꯂꯣꯏꯗꯧꯔꯤ ꯀꯔꯤꯒꯤ ꯃꯥꯏꯕꯅꯣ ꯃꯥꯅ ꯇꯥꯟꯅꯔꯤꯁꯤꯕꯨ ꯑꯩꯅ ꯅꯈꯣꯏꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥꯁꯨ ꯑꯩꯈꯣꯏꯗ ꯆꯠꯂꯨꯕꯗꯒꯤ ꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯏꯁꯦ ꯃꯁꯤ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏꯗꯧꯔꯤ ꯔꯣꯍꯤꯠ ꯍꯣꯏꯗꯅ ꯀꯝꯗꯧꯔꯤ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯋꯣ ꯊꯦꯛꯇꯨꯅ ꯑꯁꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯗꯣ ꯆꯣꯏꯔꯣꯜꯋꯣꯏ ꯀꯔꯤꯋꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯩꯔꯦ ꯑꯩꯅ ꯊꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯀꯔꯤꯅꯣ ꯂꯩꯔꯤꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯔꯣꯍꯤꯠꯅ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯗꯤ ꯈꯨꯝꯂꯛꯇꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯝ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯣꯃꯥꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯨꯝꯂꯤꯉꯩꯗ ꯀꯥꯟꯗꯨꯅ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯕꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯕ ꯐꯪꯏ ꯔꯣꯍꯤꯠ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯁꯅꯤꯟ ꯐꯪꯕꯒꯨꯝ ꯃꯥꯏꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠꯇꯣ ꯂꯥꯎꯇ꯭ꯔꯤꯛ ꯂꯥꯎꯕ ꯃꯈꯩ ꯌꯦꯡꯂꯛꯏ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨ ꯎꯔꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠꯀꯤ ꯃꯄꯥꯟ ꯍꯪꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯇꯧꯔꯒꯦ ꯃꯥꯏꯕꯗꯨꯅ ꯈꯨꯝꯂꯛꯏ ꯅꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯁꯩꯇꯥꯜ ꯑꯃ ꯂꯩꯔꯦ ꯃꯄꯥ ꯃꯆꯥꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯀꯅꯥꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯏꯕꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯅꯤ ꯔꯣꯍꯤꯠ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯆꯤꯡꯅꯕꯗꯣ ꯀꯣꯛꯂꯦ ꯃꯥꯏꯕꯗꯨꯅ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯍꯦꯛ ꯑꯣꯏꯁꯤꯟꯕꯒ ꯃꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯗꯣ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯂꯦꯡꯂꯒ ꯍꯩꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯕ ꯇꯟꯐꯝ ꯑꯃ ꯂꯥꯛꯂꯤ ꯌꯦꯛꯅꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯏꯕꯗꯣ ꯃꯃꯤꯠ ꯑꯃꯨꯛ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯔꯣꯍꯤꯠ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯍꯦ ꯁꯩꯇꯥꯜ ꯅꯪꯅ ꯀꯔꯤꯒꯤ ꯃꯤ ꯃꯔꯛꯇ ꯂꯥꯛꯂꯤꯕꯅꯣ ꯆꯠꯂꯣꯍꯦ ꯅꯍꯜꯐꯝꯗ ꯍꯟꯖꯈꯣ ꯅꯥꯇꯩꯐꯝꯗ ꯇꯦꯆꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯒꯅꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯁꯣꯏꯔꯛꯏ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯥꯡꯕ ꯂꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯖꯔꯣꯍꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯒꯨꯔꯨ ꯅꯪꯅ ꯑꯁꯠ ꯂꯦꯡꯂꯤ ꯄꯥꯜꯂꯤ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯈꯤꯕꯅꯤꯗꯣ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯑꯃꯥꯡ ꯑꯁꯣꯏ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯒꯨꯔু ꯅꯪꯒꯤ ꯌꯥꯊꯪꯅꯤꯗꯣ ꯑꯗꯨꯅ ꯒꯨꯔꯨꯅ ꯁꯦꯝꯕꯤꯈꯤꯕ ꯑꯃꯪꯕ ꯂꯥꯏ ꯑꯁꯤ ꯒꯨꯔꯨꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯔꯣꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯝꯖꯔꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯜ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯒꯨꯔꯨꯅ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯛꯇ ꯆꯔꯩ ꯐꯤ ꯌꯦꯠꯇꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯡꯖꯂꯤꯟꯒꯨꯝ ꯌꯥꯇ꯭ꯔꯥꯒ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯖꯔꯤꯌꯦ ꯒꯨꯔꯨ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨ ꯃꯥꯅ ꯏꯜꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨꯅ ꯃꯉꯛꯇ ꯌꯦꯠꯂꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯂꯩꯇꯥꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯏꯕꯗꯨꯗ ꯁꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯥꯏꯕꯗꯨꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯕꯨ ꯁꯣꯛꯄ ꯊꯦꯡꯕ ꯉꯝꯗꯅꯕ ꯃꯁꯥꯗ ꯃꯍꯩ ꯀꯌꯥ ꯌꯣꯝꯗꯨꯅ ꯌꯥꯎꯔꯤꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯊꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯅꯥꯁꯨ ꯎꯕ ꯅꯠꯇꯦ ꯃꯥꯏꯕꯗꯨ ꯈꯛꯇꯅꯤ ꯑꯉꯥꯡ ꯑꯗꯨ ꯎꯔꯤꯕ ꯑꯗꯨꯒ ꯔꯣꯍꯤꯠ ꯃꯄꯥ ꯃꯆꯥꯗꯤ ꯃꯥꯏꯕꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯈꯔ ꯈꯪꯂꯕꯁꯨ ꯆꯞ ꯆꯥꯅ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯂꯩꯔꯣꯜ ꯇꯤꯔꯣꯜ ꯀꯌꯥ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯇꯟꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯆꯠꯂꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠꯇꯣ ꯃꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯅꯣꯏꯒꯤ ꯇꯥ ꯇꯣꯃꯥꯟ ꯍꯣꯏꯗ ꯆꯠꯀꯅꯨꯀꯣ
Ruhit mamana hairamba wahaidu ningsingba loirakpada tapna hairaklami. Oza maiba aidi satpa ngamjaroi. Maibaduna sattaba yadabani karisu pakhatkanune. Nangi oza maiba mangizao ai yauringaida nakhoigi natu nama tekhaloi nangna nangi laikai nungsibu oirabadi satlusi. Matamaduda mapana mo hairai ibunga satlusine nangbo oza maibana haiba ilune. Asumna maibaduna mamang tharaga toman hoida laklami. Makhoina toman hoida yorakpa matamda makhoigi sumangda karino khangdaba hek tabada akiba phangadaba khonjel ama tarai. Matamaduda maibaduna hairai nakhoi karisu kigeno ngasidi aina mabu maithiba pigani. Maibaduna adumna hairabasu Ruhit mapa masa anibudi kigano haiba yadre. Tariba khonjel ado numidang oire maning mamang handuna yengi. Asumna kirabasu kina Ruhitna toman mukaurei. Ho tatuman butumlabro. Anga adusu maibadugi mahina makhoida kaisu tauba ngamdrabasu ma saure haibadi sanildi dum pirami. Maibadusu thausadan hairi. Kanaroi nangna saubaga aisi kiyune nang aina ngasain haidro nang nahan phamda halo nati phamda tero haina aduda anam kalabani haujikti nangsu saina kharati phanglani ko. Matamaduda anga ado tauksinaduna maibaduda yamna nungsiba mongda nokphe taurei. Matamaduda maibaduna amuka soirei kanaroi he Sheital nangna namaga napaga tauba tarado engonadi sanaroi ko. Maibaduna masil sunglep leptangai ngangbado tabada Ruhit mapa masa ani tudi gyan ngaure. Maibaduna ibungo Ruhit nangbu tanaba kaune. Asumna Ruhit na toman tanaba hanjin kawi kona thangna toman do taraba mali. Imungdagi khumlei kanano asuk thenglakan sida kari haigi habano. Handakti maibaduna oina khumlei ho aini maiba mangizau. Tomanga laisnagadu maiba mangizau na herakpaduda fuk hauganarei. Aduga thongdo hanglaga thulei. Maibaduna nabani khakta thulakparo nasanupaduri lehaudro. Laisnado magi masagi maram paglakpasidani magi khwaidagi asaubi habadu khara sauna khumlei. Oza maiba karino asuk thenglakan sida khatnaba hauba lakpiribaro. Maibadu nokphe tauraga ehe nate ibema maiba mangizaudine maram leitana migi mayumda pangsangba mida nate ko aina nakhoi yumda sanglak ibase maram leibeginine. Toman su saurap tauna heri Ruhit ngasina kari karamba badanam pigi haina laibano. Ruhitna tatomal wakhan onare aikhoina laibase oza maibana satlusi haiduna lakpani. Toman aikhoida kari maram leibegi maibado yam lemjan hairi ibungo toman Mina ukini khankini haina section thamba pose machine maheleko mina khangbu uba nasa nupadu puthura une adugo wari sanasi laisna adu yam saure oza maiba thawgulon kaibidinate adubune kari maramgino nakhoina aigi isabu koihang hangise matam kuina imitta isa uraktadana lerakpadagi aina isa mata pibihu haiduna laithong khuding satuna nizaraga phangjarakhiba asuk tangna phangjaba isa se Nakhoina sum hangisi karigino adu hairaga laisna do kablai kapna makhatarei aigi isana nakhoida kari lan khrage ima baba phawba kawba haitriba isa sina nakhoigi kari mangnaba tawkhrabage ama phangi isa aibu lekai sida leiranu haibro maibaduna summi bema nangina sa do marul thukti haiba adubu marul thuktaba satpa haitriba na sa aduna nine laikai sigi samjaraba miyoi kyagi punsi taga tekna yolibase nangnadi laithong khudingi satuna namitana sa ujage nijai hairibado haujik leiriba nasa nupado nangi hek nabukta gitab nasa natene aina haibasida lalisumi khuma une maibadugi akonmagi wata adudagi tomanga laisnaga do haife yengnarei maibaduna karigi khumba ngamdribano asumbo oiragana nathawna leina mane haina khumgadaba natro toman handakti khara taptharaga hanglei oza moina wapamasi kamdauna khangibano summi ozana haiba khuding aikhoyani isa se asingba ibuk thoki nati laisnana di asingbodo khanganingdabani adubo tomana haidokhibaduda marak thalaga sat hairei moi bababu ngawrabaro aigi isani isa ibuktagi hek taba natrabasu aidi ibuktagi tabani khanjaribani isase maibaduna ibema afaba thabakta mina yetpadi sawpham thui sawgadabani adubu
ꯐꯠꯇꯕ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯂꯩꯒꯦ ꯈꯟꯕꯗꯨꯅ ꯐꯠꯇ꯭ꯔꯅꯦ? ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯃꯇꯨꯡꯏꯟꯅ ꯃꯗꯨꯒꯤ ꯐꯣꯜ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯒꯤ ꯐꯪꯗꯕꯅꯣ? ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯕꯥꯅꯤꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯙꯔꯃꯅ ꯌꯥꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯅ ꯅꯈꯣꯏ ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯕꯅꯤ꯫ ꯂꯩꯁꯅꯥꯗꯣ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯅ ꯃꯃꯤꯠꯇ ꯎꯕꯗꯧꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯐꯥꯎꯕ ꯂꯤꯔꯛꯂꯕ ꯑꯗꯨꯗꯗꯤ ꯇꯣꯃꯥꯅ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯥꯛꯄꯤꯔꯤꯕꯗꯣ꯫ ꯃꯥꯏꯕꯗꯨꯅ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤꯒꯤ ꯈꯜꯂꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯅꯆꯥꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯂꯩꯁꯅꯥꯗꯣ ꯃꯆꯥ ꯍꯦꯛ ꯄꯜꯂꯛꯄꯒ ꯃꯁꯥꯗ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯅ ꯑꯣꯖꯥ ꯃꯥꯏꯕ, ꯑꯉꯥꯗꯨ ꯂꯩꯔꯝꯒꯗ꯭ꯔꯣ? ꯃꯥꯏꯕꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯄꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯑꯉꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯌꯣꯛꯂꯛꯈꯤꯕꯅꯣ? ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ? ꯇꯣꯃꯥꯟ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯅꯨꯃꯤꯠꯇꯨ ꯏꯕꯥꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯥꯁꯨ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯌꯥꯕ ꯃꯥꯏꯕ ꯄꯟꯖꯤ ꯀꯌꯥ, ꯗꯣꯛꯇꯔ ꯀꯌꯥ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯌꯥꯏꯉꯪꯊꯥꯕꯤꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯍꯜꯂꯛꯄꯗ ꯂꯝꯗꯨ ꯂꯥꯞꯃꯟꯈꯤꯗꯨꯅ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯕ꯭ꯂꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯈꯥꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒ ꯑꯩꯒꯅ ꯀꯨꯝꯊꯗꯨꯅ ꯆꯐꯨ ꯑꯗꯨ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯐꯨ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥ ꯑꯗꯣ ꯀꯞꯁꯨ ꯀꯞꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯅꯦ, ꯀꯤꯗꯤ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯡ ꯌꯥꯎꯗꯅꯒ ꯂꯩꯔꯛꯄꯒ ꯑꯗꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯆꯐꯨ ꯑꯗꯨꯗ ꯑꯉꯥꯡꯗꯨꯅ ꯍꯪꯉꯥ ꯀꯞꯂꯒ ꯌꯥꯎꯕꯗꯨꯗ ꯃꯥꯅ ꯆꯐꯨ ꯑꯗꯨꯗꯒꯤ ꯑꯉꯥꯗꯣ ꯂꯧꯊꯣꯛꯂꯒ ꯌꯨꯝꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ꯫ ꯆꯐꯨꯗ ꯍꯥꯞꯂꯤꯕ ꯑꯉꯥ ꯑꯗꯣ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦꯅꯦ꯫ ꯇꯣꯃꯥꯟꯗꯨ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ꯫ ꯋꯥꯍꯩꯅ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯂꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯏꯕꯗꯣ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯄꯝꯂꯤꯕ ꯑꯉꯥ ꯑꯗꯨ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯒ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯑꯉꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯨꯠꯀ ꯆꯨꯞꯂꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯆꯦꯖꯦꯠ ꯀꯨꯟꯁꯤꯜꯂꯒ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯤ꯫ ꯃꯥꯏꯕꯗꯨꯅ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯁꯤꯗ ꯊꯝꯃꯨ ꯂꯥꯎꯅꯦ꯫ ꯂꯩꯁꯅꯥꯅ, ꯀꯔꯤ ꯋꯥꯅꯣ ꯑꯣꯖꯥ ꯃꯥꯏꯕ? ꯂꯩꯕꯥꯛꯇꯨꯗ ꯀꯔꯝꯅ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯕꯨ ꯊꯝꯒꯗꯣꯔꯤꯕꯅꯣ? ꯃꯥꯏꯕꯗꯨꯅ, ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯆꯥꯗꯣ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯕꯤꯗ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯂꯤꯕꯁꯦ꯫ ꯅꯪꯒꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯅꯆꯥꯁꯤꯅ ꯁꯥꯟꯅꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯔꯣ? ꯇꯣꯃꯥꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯃꯥꯏꯕꯗꯨꯅ, ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯣ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯣꯃꯥꯅ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯀꯔꯤꯝꯇꯒ ꯊꯥꯗꯉꯩ ꯍꯦꯛꯇ ꯊꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯂꯩꯁꯅꯥꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤ ꯃꯤꯅ ꯍꯪꯂꯛꯄ ꯈꯨꯗꯤꯡ ꯁꯥꯎꯔꯤꯕꯗꯣ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯔꯤꯝꯇꯒ ꯍꯥꯏꯗꯦ, ꯁꯨꯃꯥꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯈꯔ ꯆꯪꯁꯤꯟꯅ ꯐꯝꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯁꯦ? ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯣ, ꯅꯃꯥꯁꯤꯗꯤ ꯉꯥꯎꯔꯦꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯒ ꯃꯥꯏꯕꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯥꯎꯔꯦꯗ꯫ ꯑꯉꯥꯡ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯀꯥꯎꯔꯒ ꯀꯞꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯞꯄꯗꯨ ꯎꯔꯒ ꯂꯩꯁꯅꯥꯁꯨ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗ ꯇꯥꯏꯕꯪ ꯀꯅꯥ ꯇꯥꯍꯟꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯪꯉꯥ ꯇꯣꯏꯅ ꯃꯤꯀꯞꯄ ꯎꯠꯂꯣ ꯅꯪꯒꯤ ꯁꯛꯂꯣꯟ ꯁꯌꯣꯟꯗꯣ꯫ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯇꯥꯏꯕꯪ ꯏꯆꯤꯛ ꯍꯨꯜꯂꯛꯂꯦ, ꯁꯥꯟꯅꯔꯣ ꯅꯪꯒꯤ ꯂꯤꯂꯥꯗꯣ꯫ ꯐꯠꯇꯕ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝ, ꯂꯥꯟꯖꯗꯕ ꯀꯌꯥꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯁꯩꯇꯥꯜꯒꯤ ꯁꯌꯣꯟ ꯂꯥꯕꯋꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ 3ꯂꯛ ꯀꯥꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡꯗꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯃꯥꯏꯕꯗꯨꯕు ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯇꯣꯃꯥꯟꯁꯨꯅꯤ꯫
ꯃꯈꯣꯏꯅ ꯆꯠꯄ ꯍꯩꯇ꯭ꯔꯤ ꯐꯝꯕ ꯉꯝꯗ꯭ꯔꯤ ꯈꯟꯅ ꯊꯝꯖꯕ ꯃꯆꯥꯗꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯐꯝꯂꯔꯕ ꯑꯗꯨꯗꯗꯤ ꯃꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯃꯥꯏꯕꯗꯨꯅ ꯁꯣꯜꯂꯤꯕ ꯃꯈꯩ ꯑꯉꯥꯡ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯔꯣꯍꯤꯠ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯇꯣꯃꯥꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯥꯏꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯈꯪꯂꯥꯎ ꯂꯧꯔꯛꯈꯤ ꯃꯥꯏꯕꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯍꯩꯅ ꯑꯃꯨꯛ ꯇꯥꯞ ꯐꯥꯈ꯭ꯔꯦ ꯉꯁꯥꯏꯃꯛꯀꯤ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯛꯏ ꯍꯦ ꯀꯅꯥꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕ ꯂꯩꯁꯅꯥꯁꯨ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯛꯑꯦ ꯂꯩꯁꯅꯥ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯁꯣꯟꯕ ꯌꯥꯕ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯑꯉꯥꯡꯗꯣ ꯃꯥꯏꯕꯗꯨꯒ ꯂꯥꯛꯅ ꯐꯥꯅ ꯇꯧꯔꯕ ꯃꯇꯨꯡ ꯇꯣꯃꯥꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯍꯥꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯋꯥꯍꯩꯒꯤ ꯁꯝꯕꯜ ꯈꯥꯗꯨꯅ ꯊꯠꯇꯨꯅ ꯊꯝꯈꯤꯕꯅꯤꯅ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯣꯡꯁꯨ ꯉꯟꯐꯨꯡ ꯉꯟꯐꯨꯡ ꯇꯧꯔꯛꯂꯦ ꯃꯥꯏꯕꯗꯨꯁꯨ ꯅꯣꯡ ꯉꯥꯟꯈꯤꯒꯅꯤ ꯃꯇꯥꯒꯨꯝ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯣ ꯃꯥꯒꯤ ꯂꯩꯖꯕꯤ ꯑꯔꯣꯏꯕꯤ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯆꯣꯡꯁꯤꯟꯗꯨꯅ ꯇꯣꯃꯥꯟꯕꯨ ꯃꯈꯨꯔꯤ ꯃꯦꯠꯄ ꯍꯧꯔꯛꯂꯦ ꯇꯧꯔꯤꯕꯗꯣ ꯂꯩꯁꯅꯥꯁꯨ ꯎꯔꯤꯕꯅꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯟꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯇꯣꯃꯥꯟꯕꯨ ꯍꯥꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯌꯥꯝ ꯁꯥꯎꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯒꯤ ꯃꯟꯇ꯭ꯔꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯂꯒ ꯆꯤꯡꯂꯒ ꯎꯄꯥꯜ ꯑꯃꯗ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯂꯩꯁꯅꯥ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯥꯅ ꯑꯉꯥꯡ ꯑꯗꯣ ꯀꯔꯤꯒꯤ ꯌꯣꯛꯂꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯁꯤꯈꯤꯕ ꯑꯃꯗꯤ ꯅꯤꯂꯀꯥꯟꯇ ꯁꯤꯈꯤꯕꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯔꯒ ꯀꯤꯗꯨꯅ ꯂꯩꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯗꯨꯅ ꯇꯨꯁꯤꯟꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡꯁꯦꯞ ꯑꯗꯨꯗ ꯇꯨꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅꯤ ꯂꯩꯁꯅꯥꯅꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯤ ꯈꯛꯇꯗ ꯈꯪꯂꯛꯂꯦ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯦ ꯃꯥꯏꯕꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯌꯦꯡꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯌꯦꯠꯇꯅꯕꯒꯤ ꯂꯩꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯂꯛꯂꯦ ꯂꯩꯇꯦ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯕ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯩꯅ ꯉꯥꯎꯗꯨꯅ ꯃꯆꯥ ꯄꯥꯝꯂꯨꯕꯤ ꯂꯩꯁꯅꯥ ꯃꯔꯥꯏꯕꯛ ꯊꯤꯃꯟꯈꯤꯕꯅ ꯃꯆꯥ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯟ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯔꯣꯍꯤꯠ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯁꯅꯥꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ ꯔꯣꯍꯤꯠ ꯏꯇꯩꯃꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯅꯪꯕꯨ ꯀꯌꯥ ꯂꯥꯟꯅ ꯂꯧꯔꯨꯕ ꯏꯇꯩꯃ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯃꯦꯟꯁꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯕ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯟꯒꯤ ꯃꯐꯝ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯃꯦꯟꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯆꯥ ꯎꯅꯤꯡꯕꯒꯤ ꯃꯩꯅ ꯉꯥꯎꯈꯤꯕꯤ ꯂꯩꯁꯅꯥꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯥꯒꯤ ꯋꯥꯈꯜ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯑꯅꯧ ꯑꯅꯧꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅꯆꯤꯡꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯂꯣꯏꯅꯅ ꯄꯥꯊꯣꯛꯆꯈꯤꯕꯗ ꯋꯥꯍꯩ ꯂꯣꯟꯗꯥ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯕꯅ ꯉꯥꯛꯄꯤꯒꯅꯤ